Sugnugi nungfong light MB manak chingi saruktage kuki mayam tampak ta kumtharangna bohonabada AR na tangkhatkre Manipur da thokliba kanglup ki rang asina sathina sogalaba mafam ama oiriba Kaching district ki manungsanna sugnu amade serauda hojik makhata na pamdaba thokdok amata thokpa leitre lanjena ruba khunja singsu tapna tapna masa masagi yumda hanjinaba hore adubu chairak sida ngaha nungthel sugnugi nungfong light MB manake mathak thangba chingi saruk singdage masing yamlaba kuki mayam ama tampak ta kumtharakpa ubada mafam aduda miyam ngak senabagi damak leiriba AR gi kangbuna amuk tangkhatkre haire khunja kharana pausi asida phongdorokpagi matungina de sugnugi nungfong light MB amade Thingang Phai gi area asida masing yamlaba kuki sing ngahan tampak ta kumtharakpa hauke maduda AR gi kangbuna hana ubadage makoibu tangkhatke pawasi mathang tanarakpadagi sugnu police station ge SDPO na lusingba police team IRB amadi commando kangbuna mafam aduda sangsilakpa ubadage kuki sing adu chingi sarukta khulai thuna chenkibadagi amukanna kumtharaktre haire pawasina hai hauji kuki sing na yamna pangal kan leiribase laloi faidagi Churachandpur taba paring asida kuki sing na bangkar kaya saduna leire masina sugnu turel na chingbada nga faba na chingba khunja sing na haujik phawba chatpa ngamdana leire ngahan kuki sing tampak ta kumtharakpadagi security forcing na tangkhatkibagi pau tabadagi sugnu turel gi nongpok thangba pangal leikai haina khangnaba laikai asida leiba imung kaya de sugnu mayai laikai da senarakhtuna ahing yarek nakhi amasung saphagadaba mafam da senakhibasu yauki haire